ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯤꯅ ꯇꯝꯕ꯭ꯔꯥ ꯂꯥꯏꯅ ꯇꯝꯕ꯭ꯔꯥ? ꯂꯧꯕꯤꯔꯁꯤ ꯃꯤꯅ ꯇꯝꯕ꯭ꯔꯥ ꯂꯥꯏꯅ ꯇꯝꯕ꯭ꯔꯥ? ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯑꯐꯥꯎꯕ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯕ ꯅꯣꯡꯗꯝꯕ ꯀꯧꯕ ꯄꯥꯟꯖꯤꯒꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯏꯕꯁꯨ ꯁꯥꯕ ꯑꯍꯟ ꯑꯃ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯅ ꯌꯦꯡꯕ ꯑꯅꯥꯕ, ꯃꯥꯅ ꯄꯤꯖꯕ ꯍꯤꯗꯥꯛ ꯃꯌꯥꯛ ꯁꯝꯗꯦ ꯍꯦꯛꯇ ꯄꯥꯜꯂꯤ, ꯍꯥꯏꯕꯗꯤ ꯑꯅꯥꯕꯗꯨ ꯍꯦꯛꯇ ꯐꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯅꯥꯕ ꯀꯌꯥ, ꯁꯒꯣꯜ ꯒꯥꯔꯤ, ꯁꯟ ꯒꯥꯔꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯒꯅ ꯁꯃꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯌꯦꯡꯕꯗ ꯐꯔꯕꯅꯤꯅ ꯑꯅꯥꯕꯒꯤ ꯂꯥꯌꯦꯡꯃꯟ ꯄꯩꯁꯥ ꯄꯤꯔꯝꯕꯇꯅ ꯊꯝꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯥꯕꯁꯤꯡꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕꯕꯨ ꯂꯥꯏꯕꯨ ꯉꯝꯃꯤ, ꯂꯥꯏꯒꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯥꯏꯉꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯂꯥꯏꯉꯝꯕ ꯍꯥꯏꯅ ꯈꯪꯅꯈꯤꯔꯝꯃꯤ꯫ ꯂꯥꯏꯉꯝꯕꯒꯤ ꯃꯃꯤꯡꯁꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯗꯕ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯟ ꯃꯊꯨꯝꯁꯨ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯃꯔꯟ ꯃꯊꯨꯝ ꯂꯩꯈꯠꯂꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯁꯤꯃꯛꯅ ꯂꯥꯏꯉꯝꯕꯗꯣ ꯅꯥꯄꯟ ꯀꯥꯕ, ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯃꯤ ꯎꯁꯤꯠꯇꯕꯁꯨ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯂꯕꯗꯤ ꯀꯣꯟꯊꯣꯡꯗ ꯑꯗꯨꯃꯛ ꯊꯣꯛꯎ, ꯑꯃꯗꯤ ꯎꯇꯣꯜ ꯂꯣꯝꯅ ꯀꯥꯔꯕꯗꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯎꯔꯨꯕꯗꯒꯤ ꯂꯥꯏꯉꯝꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯌꯦꯡꯃꯟ ꯑꯀꯛꯅꯕ ꯊꯝꯂꯛꯄ, ꯂꯥꯏꯔꯕ ꯀꯌꯥ ꯀꯌꯥ ꯂꯥꯌꯦꯡꯕ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯣꯏꯈꯤꯕꯗꯨꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯤꯀꯣꯛ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯑꯃꯨꯛꯇꯗꯤ ꯄꯤꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯪꯇꯥꯛ ꯑꯣꯏ, ꯍꯥꯏꯕꯗꯤ ꯃꯃꯪꯗ ꯂꯥꯏꯅ ꯑꯁꯤ ꯇꯧ ꯍꯥꯏꯅ ꯇꯥꯛꯂꯝꯕ, ꯃꯁꯥꯅꯁꯨ ꯈꯔ ꯈꯪꯖꯕꯣꯏ ꯇꯧꯕ, ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯂꯥꯌꯦꯡꯖꯕ ꯊꯧꯕ ꯀꯧꯕ ꯄꯥꯟꯖꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯅꯥꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯦꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯉꯝꯕꯅ ꯂꯥꯏꯒꯨꯝꯅ ꯐꯥꯎꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯥꯒꯤꯗ ꯀꯅꯥꯁꯨ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯊꯧꯕ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯁꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯥꯏꯉꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯂꯥꯏꯉꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯋꯥ ꯇꯥꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯂꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯤꯅ ꯇꯧꯉꯝꯗꯕ ꯀꯌꯥ ꯀꯌꯥ ꯂꯥꯏꯅ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯇ ꯅꯠꯇꯅ ꯑꯄꯪꯕꯗꯤ ꯑꯁꯤꯡꯕꯒꯤ ꯂꯧꯕꯨꯛꯅꯤ, ꯍꯥꯏꯕꯗꯤ ꯑꯁꯤꯡꯕꯒꯤ ꯁꯦꯟ ꯇꯥꯟꯐꯝꯅꯤ ꯍꯥꯏꯕꯁꯤ ꯊꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯟꯖꯤꯁꯤꯡꯅ ꯑꯄꯪꯕ ꯈꯔꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯕꯗꯤ ꯄꯔꯤꯈ꯭ꯌꯥ ꯉꯝꯒꯅꯤ, ꯑꯃꯗꯤ ꯑꯀꯥꯎꯕꯗꯒꯤ ꯅꯪꯒꯤ ꯄꯣꯠ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯔꯥꯁꯤꯗ ꯌꯥꯎꯏ ꯍꯥꯏꯁꯤꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯄꯥꯟꯖꯤꯅ ꯍꯥꯏꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯊꯥꯖꯅꯩ꯫ ꯊꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯊꯧꯕꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯗꯨꯅ ꯑꯣꯏꯈꯤꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯅꯝ ꯀꯜꯂꯒ ꯃꯥꯏꯕ ꯆꯪꯉꯤ, ꯈꯥꯡꯕ ꯀꯜꯂꯒ ꯐꯝꯃꯦꯟꯁꯨ ꯐꯝꯃꯤ, ꯍꯥꯏꯕꯗꯤ ꯊꯧꯕꯁꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯣꯏꯈꯤꯕ ꯄꯥꯟꯖꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯐꯕ ꯃꯍꯩꯔꯣꯏ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯏꯆꯥꯁꯥ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯆꯍꯤꯒꯤ ꯄꯔꯤꯈ꯭ꯌꯥꯁꯤ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯅꯈꯣꯏꯒꯤ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯕꯗꯤ ꯄꯔꯤꯈ꯭ꯌꯥ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯄꯥꯟꯖꯤꯅ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕꯅꯤ ꯊꯥꯖꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯣꯂꯣꯝ ꯃꯆꯤꯟ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯣꯜꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯁꯣꯟꯃꯟ ꯑꯣꯏꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯊꯤꯗꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯄꯥꯟꯖꯤꯅ ꯄꯔꯤꯈ꯭ꯌꯥ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯒ ꯁꯣꯟꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯆꯍꯤꯗꯨꯒꯤ ꯄꯔꯤꯈ꯭ꯌꯥ ꯑꯗꯨ ꯊꯥꯛ ꯋꯥꯡꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯆꯍꯤꯗꯨꯗꯒꯤ ꯍꯧꯅ
ꯊꯧꯕꯒꯤ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟꯗ ꯁꯣꯟꯕꯗꯒꯤ ꯄꯔꯤꯈ꯭ꯌꯥ ꯉꯝꯈꯤ ꯍꯥꯏꯕꯗꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯄꯤꯗꯨꯅ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟꯗ ꯁꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯄꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯝꯕ ꯄꯔꯤꯈ꯭ꯌꯥ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯔꯤꯈ꯭ꯌꯥ ꯉꯝꯗꯦ, ꯅꯪꯒꯤ ꯃꯟꯇ꯭ꯔꯗꯨ ꯀꯥꯟꯅꯗ꯭ꯔꯦ, ꯁꯦꯜ ꯍꯜꯂꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯅ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯊꯧꯕꯕꯨ ꯐꯨꯒꯦ ꯆꯩꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯏꯕ ꯄꯥꯟꯖꯤꯗꯨꯅ ꯂꯥꯏꯔꯤꯛꯇꯤ ꯀꯟꯅ ꯄꯥꯗꯤ ꯄꯥꯅꯤꯡꯗꯅ ꯀꯗꯥꯏꯗꯒꯤ ꯄꯔꯤꯈ꯭ꯌꯥ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯧꯕ ꯑꯗꯨ ꯁꯥꯖꯤꯟꯅꯕ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯧꯅ ꯊꯧꯕ ꯐꯠꯇꯕ ꯂꯧꯁꯤꯡ ꯊꯤꯕꯗꯒꯤ ꯂꯥꯏꯉꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯟꯗꯨꯅ ꯋꯥ ꯇꯥꯅꯕ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯥꯏꯉꯝꯕꯒꯤ ꯋꯥꯔꯝ ꯄꯨꯝꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯥꯄꯟ ꯑꯃꯗꯤ ꯂꯥꯏꯔꯕꯒꯤ ꯃꯔꯨꯞ ꯑꯣꯏꯔꯛꯇꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯒꯨꯝꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯍꯟꯕ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯔꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯟꯗꯕ ꯂꯥꯏꯉꯝꯕꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯀꯠ ꯑꯃ ꯂꯥꯛꯂꯦ꯫ ꯋꯥꯀꯠ ꯑꯁꯤ ꯅꯤꯡꯊꯧꯅꯁꯨ ꯃꯨꯟꯅ ꯈꯟꯊꯔꯝꯃꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯂꯒ ꯂꯩꯕꯥꯛꯁꯤꯒꯤ ꯈꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯔꯤ ꯃꯔꯝ ꯄꯤꯔꯒ ꯂꯩꯕꯥꯛꯁꯤꯗꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥ ꯇꯥꯅꯈ꯭ꯔꯦ꯫ ꯂꯥꯏꯉꯝꯕꯒꯤ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯑꯣꯏꯕ ꯊꯕꯛꯇ ꯀꯜꯂꯛꯇꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯨ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯩ ꯅꯤꯡꯊꯧꯅꯤ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯁꯨ ꯊꯪꯅꯔꯤꯕ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅꯗꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯧꯕꯗꯣ ꯁꯤꯔ ꯁꯤ, ꯆꯪꯂ ꯆꯪ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯉꯝꯕꯕꯨ ꯇꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯍꯟꯗꯅꯕ ꯊꯧꯕꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯈꯔꯗ ꯂꯥꯏꯉꯝꯕꯗꯒꯤ ꯍꯦꯟꯅ ꯂꯥꯏꯐꯥꯎ ꯆꯨꯝꯕ ꯑꯉꯝꯕ ꯀꯧꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯉꯝꯕꯒꯤꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯝꯕ ꯍꯥꯏꯕꯁꯤ ꯊꯧꯕꯅ ꯁꯥꯁꯤꯟꯅꯔꯤꯕꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯣꯡꯗ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯗꯥꯏꯅꯤ ꯍꯥꯏꯅ ꯈꯣꯡꯕꯨꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯉꯝꯕꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯁꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯆꯥꯡ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯅꯤꯗꯨ ꯀꯅꯥꯅ ꯍꯦꯜꯂꯤ ꯆꯥꯡ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯀꯌꯥꯝꯅ ꯐꯥꯎꯕ ꯃꯤꯅꯣꯅꯦ, ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯅꯥꯄꯟ ꯇꯧꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯗꯣ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯅꯨꯃꯤꯠꯅꯤ ꯈꯟꯗꯨꯅ ꯑꯉꯝꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯅꯤꯃꯛ ꯆꯥꯡꯌꯦꯡ ꯌꯦꯡꯒꯗꯕꯒꯤ ꯃꯤꯌꯥꯝ ꯇꯤꯜꯂꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯉꯝꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯅꯤꯗꯨ ꯀꯅꯥꯅ ꯍꯦꯟꯅ ꯍꯩꯕꯒꯦ ꯎꯠꯂꯣ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯂꯥꯟ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩꯕ ꯎꯄꯥꯏ ꯑꯃ ꯍꯣꯠꯅꯕꯗ ꯗꯟꯗꯤ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯃꯔꯧ ꯂꯩꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯥꯏꯉꯝꯕꯗꯣ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ꯫ ꯃꯍꯩ ꯆꯥꯡꯗꯝꯅꯕꯗꯕꯨ ꯀꯔꯤꯒꯤ ꯗꯟꯗꯤꯅꯣ, ꯃꯅꯥ ꯑꯗꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯎꯠꯀꯗꯒꯦ ꯍꯥꯏꯔꯛꯄꯗ ꯂꯥꯏꯉꯝꯕꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯌꯥꯎꯗꯅ ꯑꯩꯅ ꯍꯦꯜꯂꯒꯗꯕꯁꯤꯕꯣ ꯍꯥꯏꯅ ꯅꯥꯄꯟ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯕꯅ ꯍꯥꯟꯅ ꯆꯥꯡꯌꯦꯡꯗꯨ ꯎꯠꯄ ꯇꯥꯔꯛꯂꯦ꯫ ꯐꯔꯦ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯉꯝꯕ ꯍꯥꯏꯕ ꯑꯐꯥꯎꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯍꯩꯕꯒꯦ ꯑꯃꯗꯤ ꯀꯌꯥꯃꯨꯛ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯒꯦ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯅ ꯗꯟꯗꯤꯒꯤ ꯃꯍꯨꯠꯇ ꯃꯅꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯃꯇꯪ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯗ ꯆꯥꯡꯌꯦꯡꯗꯨ ꯍꯧꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯛꯄꯗꯒꯤ ꯊꯧꯕꯁꯨ ꯆꯥꯡꯌꯦꯡ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯐꯥꯎꯕ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯂꯥꯏꯉꯝꯕꯒ ꯂꯝꯕꯥ ꯇꯧꯒꯅꯤ ꯇꯥꯕꯗ ꯆꯥꯡꯌꯦꯡꯒꯤ ꯀꯨꯝꯃꯩꯗꯨ ꯌꯦꯡꯅꯕꯒꯤ ꯃꯤꯅ ꯆꯥꯏꯅ ꯆꯤꯛꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯐꯝ ꯂꯥꯟꯐꯝꯒꯨꯝꯕ ꯀꯨꯝꯃꯩ ꯑꯁꯤ ꯌꯦꯡꯅꯤꯡꯕꯗꯒꯤ
ꯆꯍꯤ ꯆꯥꯝꯃ ꯁꯨꯒꯗꯧꯔꯕꯤ, ꯆꯍꯤ ꯆꯥꯝꯃ ꯍꯦꯟꯖꯤꯜꯂꯛꯂꯕꯤ, ꯃꯈꯨꯠꯅ ꯃꯃꯪ ꯂꯥꯝꯕ ꯐꯪꯂꯕꯤ ꯍꯅꯨꯕꯤ ꯀꯌꯥ ꯑꯃ ꯆꯩꯁꯨ ꯑꯃꯃꯝꯒ ꯃꯃꯥꯡꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯐꯝꯕ ꯉꯝꯂꯛꯇꯗꯨꯅ ꯍꯤꯞꯊꯕꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯊꯧꯕꯅ ꯁꯚꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯡꯌꯦꯡ ꯍꯧꯖꯔꯦ꯫ ꯑꯆꯨꯝ ꯆꯨꯝꯗ ꯍꯥꯏꯕꯗꯨꯗꯤ ꯁꯚꯥ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗꯅꯤꯅ ꯃꯤꯌꯥꯝꯅ ꯕꯤꯆꯥꯔ ꯇꯧꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯒꯤ ꯌꯥꯊꯪ ꯅꯤꯖꯔꯒ ꯁꯚꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯤ ꯆꯍꯤꯁꯨ ꯆꯥꯝꯃ ꯍꯦꯟꯖꯤꯜꯂꯛꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯁꯚꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯉꯝꯕꯗ ꯍꯅꯨꯕꯤ ꯑꯁꯤꯒ ꯅꯍꯥꯛꯀ ꯀꯅꯥꯅ ꯍꯦꯟꯅ ꯄꯨꯟꯁꯤꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯆꯥꯡꯌꯦꯡ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯂꯥꯏꯉꯝꯕꯗ ꯅꯠꯇꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯍꯪꯗꯨ ꯂꯥꯏꯉꯝꯕꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯅ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯉꯥꯎꯕꯒꯤ ꯋꯥꯍꯪꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒ ꯁꯤꯒꯗꯕꯒꯤ ꯊ꯭ꯔꯥꯛ ꯊ꯭ꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒ ꯄꯨꯟꯁꯤ ꯀꯅꯥꯅ ꯁꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯇꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯅ ꯍꯦꯟꯅ ꯄꯨꯟꯁꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯧꯕꯅ ꯃꯥꯒꯤ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯒ ꯆꯦ ꯀꯂꯝ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯣꯠꯂꯒ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯑꯩꯒꯤ ꯑꯪꯀꯁꯤꯗꯗꯤ ꯍꯅꯨꯕꯤ ꯑꯁꯤꯗꯒꯤ ꯂꯥꯏꯉꯝꯕ ꯄꯥꯟꯖꯤꯅ ꯁꯤꯕ ꯍꯥꯜꯂꯤ ꯍꯥꯏꯅ ꯄꯤꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯋꯥꯐꯝꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯄꯥꯟꯖꯤ ꯑꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯆꯪ ꯁꯪꯒꯁꯤꯡ ꯌꯦꯠꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯠ ꯊꯣꯛꯅꯒꯦ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯈꯥꯝꯖꯤꯟꯕꯗꯒꯤꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯧꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯧꯕꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯈꯨꯠꯄꯥꯏ ꯑꯁꯤꯗꯗꯤ ꯅꯅꯥꯏ ꯂꯥꯏꯉꯝꯕ ꯑꯁꯤ ꯄꯥꯟꯖꯤ ꯑꯅꯤꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏꯊꯤꯕꯇ ꯅꯠꯇꯅ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯌꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯧꯕꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯕ ꯊꯥꯡ ꯑꯃꯅ ꯂꯥꯏꯉꯝꯕꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯅ ꯑꯆꯨꯝꯕ ꯁꯛꯈ꯭ꯔꯦ꯫ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤꯁꯨ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯅ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯅꯥ ꯄꯤꯈ꯭ꯔꯦ꯫ ꯑꯐꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯊꯧꯕꯒꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯅ ꯅꯤꯡꯊꯧꯗꯒꯤ ꯃꯅꯥ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫